Houkhiba June ki tang kunipan da thokkhiba laibak thiba thoudok amada Leikhidraba Thokchom Ibomcha gi Matang Da Koireng na Luchingba United National Liberation Front Unlf na Sengdorakli lona tingkraba lalholup asigi publicity secretary M Sakhen na khudek piduna thadorakpa chirolamana hai khangabok awang leikai da leiba TS Ibomcha Leikhidraba gi thoudok asida UNLF ki kadarama January haibasi numit asida kadarasina pau pirakpadagi UNLF standing committee na khangbangamki Mahaki reporta Leikhidraba Thokchom Ibomcha se nupi lole mahaki nupi ahan gi machanupa na tharakpa aiba wakacherol amada yumpham moiraga kadara siga volunteer kharaga pulaga thabaga se tawshilubadagi laibak chiba thoudok ase thokhibani haibasu khangbangamki Leikhidraba TS Ibomcha gi machanupa gi wakacherol aduda TS Ibomcha kuki nupi ama mahaki nupi atombi oina londuna sanglaba chahi kaya nupi ahan na pokpa machanupa ahan ase hanna yengdana laklaba matung kaina thangda mahaki mapa Ibomcha na punna leirasi laklo haina tawsilaki mapa na piba yumphamda yumsaba samjinba tawbada mahaki machanupi layengnaba banki loan lauraga phangjaba sanfam singloishinki Madugi matungda hauzigna yum adudagi amuk tanthokpiraklei hauzig mahaki machanupi ke pokpadagi sagonaraklaba anaba amagi layeng naba senfam su leitre mayum inko su leitre aduna party na achumba wayel tobiu haiba asini amaromda TS Ibomcha na ASNSO oiringaida Moregi Park Chaurabalam ama Assam Rifles ta yonthokhlambadagi suspend chatke suspend chatba matam aduda aikhoigi party kadarasina moreda thaudang puringai matam oibana mahaka thengnaki Amaromda machanupagi wakacherol phanglaba matungda myoibagi minungsigi midyangdagi mapa machagi marakta leinariba mari adugi asengba adu khangthokpaga loinana maram chaba waroisinama puraknabagi pandamda Ibomcha bu mamang thagi tang 19 da kaukhatuna custody da thamlaki TS Ibomcha amasung wakalakliba machanupaga punna wari sanaraba matungda Ibomcha na mahaki masunupi layengba amadi makhoigi laifamna chingba sem sabagi senfam machanupa asida mateng piba haina yanaki hairiba senfam sing ase pidriba fauba mapabu custody da leihanbiu haiba machanupagi wafam aduda Ibomcha masasu yaduna mamang thagi tang 19 fauba imung manung kumna punna leiminaraki mahak freeway na chatok sa sinna chingbadan athingba pidabada natana masagi mobile handset su sinaduna adum pahenki adubu maragasida Ibomcha na mahaka khangnaba nupi amada lona phone tawduna mahakpu thamliba mafam haidoi haibagi wahauda mahakpu ngak seliba singna makhong makhutta chaina khara phukibagi thoudok ama laikhiba natana Ibomcha da ka hena phuba chaiba otneiba laikhide adubu adugumba pibam aduna oithokhanba yaba tension sing adudagini haina jingnaba mongda ikhang khanghaudana June 19 gi numidangda Ibomcha BP stroke tawduna laikanaba ngamdana laikhide asumna custody da thamlingaida chahigi pibam yengduna mahaki health ki pibam yengsil haudaba amade section thorang paikat haudaba asi yamna chawba asoiba amani hairi thaudo asi party na akhanaba thaudang sinaduna leiriba kadaramana mongonda sinariba thaudang adudagi phaidoktuna changsiluba sigidamakta mahakna soikre lankhre haibasi masana yazare adum oiduna so party ki kadar amade lanmi amana tawba aranba soiba kudingmak party ki central committee na lofum thoi amasung thamoi sengna UNLF ke nakaldagi achoba soiba ama leikre haibasi thamoi sengna yazari myoi asi hatbanate nomaina kapasunate nomai panfam leite haibasi yengbada adum khangba ngamgani nungaitaba mongda BP stroke tawduna laikhidabani UNLF ke nakaldagi central committee na tekcha kumna maklauduna thaudo asi makha tana khara hena kumna thijinduna mara leiba sing matungda amuk hanna tawdana ba chairak pibagi thabak paikhatkigani loinana asoiba asina thogaliba hanjenba ngamlaroidaba amangba adugi damakta ireicha singda ngakpinaba haizari laibaktiba tawdo asida Leikhidraba Thokchom Ibomcha gi imung manungna nanghoriba awabadasu Koirengna Luchingba UNLF Central Committee na thamoi sengna awaba saru yari haina cherola sina makha tari